Chama kuntra mangarak suba mari bakningba athobu singi numit Patriots Day gi thoram Manipur madi Manipur gi wangwada pangthoknari. Ipa ipu singna yeknaba British ta kok non khidabagum aikhoi Canada su kok non gumsi Constitution na piriba right sing thabak oina tawsi haina CLP gi luchingba okram ibobina haikrai. Amadi Trong Laubi Bom attack the Chenaba Mioi NIA na fare. Krumzre ISTV Manipuri Pau meeting tabi ribasing butaram nokchre hause Pau santok na pizare. Chama kuntra mangarak suba mari bakningba athoba singi numit Patriots Day gi thoram Manipur madi Manipur gi wangmada pangthoknari. Mapungoiba thoram Manipur lengak na senduna mama laiba ki tamak nok na thawai thakiba athoba Yubras Bir Tikendrajit amari Thangal General anigi mafamda leisu katuna ikai khomna utkhre. Ayuki matamda Manipur gi Chief Minister Yumnam Khem Chana luchingduna Moirang khomda laiba athoba Tikendrajit ki aroiba mathau mangam pakthokpam hicham yaicham patha athoba gi mafamda leisu katuna ikai khomna utkhe. Tharomadu the Home Minister Govinda Scott Huzamamadi at the MLA Singh Manipur Lengaki Civil Amadi Police ki Makok Thongba official Kayana Sarukya ki Manipur Rifles ki contingent amana gun salute PK. Tungda Palace Compound Laiba Thangal Temple da Thangal General Game of Famda Chief Minister Home Minister Amadi at the MLA Singh Civil Amadi Police ki Makok Thongba official Singna Lay Shukatuna Amadi Manipur Rifles ki gun salute piduna athobagi mafamda ikai khumnabu utki
Manipur Pradesh Congress Committee MPCC na sinduna Chama kuntra manga suba Patriots Day gi thoram Congress wawanta pangthokre. Thoram aduda MPCC gi President Okram Ibobi, CLP gi leader Kaisam Megachandra, MPCC gi thaupuba Singh, Youth ki miyoi Singh amasung Congress ki thongmi kayana saruk yakhe. Thoram aduga mari leinana athauba tikendra jidam amasung Thangal General gi nachingba athauba Singh gi photo da hailai katuna ikai khumnaba utke. Thoram aduga mari leinana MPCC gi President Okram Ibobina aikoi Canada su kok non gumse Constitution piriba right sing thabak oina tausi lamdam asigi chingtam animakta leiriba ichin inaw ngaktani phongthokhe mahakda makha tana lisemga chanipan marifdara mathoi ma lanfamda aikoi gi ipa ipu sing yeknaba British ki mafamda kok non khidabani ngasi lamdam asida Constitution piriba provision sing adu thabak oina pangthok libra pangthok tabra haiba asi miyamna lepiro mama lebagi damak chingnaba leitana thawai thakiba thau sing adugi thongna lingjeladu tungi miroda Lehonaba Ocean Hike. Manipur is part of Ninkha Tamava in Ragi Sharukama Ore. Other Manipurs couldn't Makshe Huji, Ninkha Tamibra, Tamdabra, Sangvidhana Piba, Madugumba, Provision Mayamdo, Question, the Tabuquina, Pangtupa, Namibra, Namdabra, Hybidi. Manipuri Prajasina, don't decide Tausunu, Tauribra Taudabra Hybisi. Adugumba, Koigi, Marinjan Matona Leva, Mama Lebaki, the Katupada Halen, Valaki Draba, Machine Kingam Draba, Koina Kamuda, Kayasin Do. Adugi Mafamdani, Koina, Shihi Lake Katna, Koina, Moida, not known to not Moida, Ikai Kunaba, Utserius. And a Piltozeri Dudi, a Koi Congress, Garmi, couldn't make Congress to the Natana Manipuda Ladiba, a Koi couldn't make say. Karigumba matamda Canada su akoi kok non hiraba adugumba koi jati ni aduna koi Canada su akoi hujik su koi kaino tawningai leite mohoida surrender tawningai leite let it be any party any government laisunu akoi gi akoi de piriba sangvidhana piriba constitutional rights se akoi masina phajana thabuk oina wonthokpa practice tawna ba ko na bada akoi gi leihidraba hero singdo Mohina Piramba Matonado, a quite Tampuna, Tansing Duna, quite Canada Su Pokno, she have a Pindunia, Quina, Togeri. Leibakning bagi wakalon kaktana iramdam ipurobasi kanbangam gani haina Mahiroi Lup Taruki coordinator Hizam Roshan na Fongdokre. GP Women's College ki Central Hall da Mahiroi Lup Taruk na sinduna chama kutra mangarak suba athawu sengining sing numit ki pangthokpa thorom amada wafamasi Fongdoki bane. Ngasigi thorom aduda GP Women's College ki principal Dr. Longjam Razen Manipuri Department ki HOD Dr. Waikhom Romesh amadi Mahiroi Lup Taruk ki coordinator Hizam Roshan na thorom apu singoi ki thorom mari leinana laikhidraba athauba birti kendra jitamadi Thangal General gi photo da hairang lairang katuna kok nonna ikai khundu utki Hizam Roshan makata na loilam laingak British ki makutta Mikha ponna minai naithangum hingada bagi saruk ningtam na hingnaba leibaga sibu kalamdaba yade haiduna layoi kraba ipai pusing aduna maithirani khangna lanthengna duna lakhibani leibag nungshiba made kaningbagi ithil loilam laingak thengnakhibagi thongna adu ngasigi laingak asina law ek rule kaya makutta pairabasu leibag nungsibagi ithil faudrbadi kanafam khangloi matam adugi ipai pusing na loromba thodang sing ngasigi laingak loising amadi miyamna hangatna yengba mathau tare ngasimak lamdam asigi miyamna thengnariba awaba khudong chadaba sing nainaba matam oire leibag nungsibagi ithil yaudroba laingak pa oibana ngasigi miyam mitkipi kangdana hingli laingak loisingna khutta pairiba ek rule amadi law sing mapung fana sizinabiyu matam aduda miyamgi awaba kokpa mama leibak kanba ngamgani haike British net lantheng kyam lagasu madu ngaktho kanda lamdam asigi miyam harauk tayam lehenna ba hona gibado ngasidi aikoi gi palib lengak nasu chapchana madu naina ba matam oire habasini maduduna ngasidi aikoi gi miyam se ngasidi aikoi gi lebang sibi thin yaudraba kyam na koi miyam se ngasi mamiting mapi kangdri India lengak na ngasi bokta chathar liba makhan makha kya gi aikoi miyam da ot naiba Kiam Sathaduna Lak Libasi Masibu Naktoke Masibu Tinga Harbade Kutta Pai Riba Ek Law Rule Singdo Mapung Pana Lebak Sibagi Wakal the Purak and the Tengnabio Maduda Lebak and Mangam gonna have Simai Tamai Tenzaki Panavu Pagasepi.
District Administration Thobal Nasu Chama Kuntra Mangarak Suba Patriots Degit Thorom Ngasi Thobal DC Complex Labor Counting Hall the Pang Thokrai Tharomadu the DC Thobal Wai Robita Ahum Suba IRBG CEO Sarangtem Hemanta ADM Thobal Aribam Amarjit Sarma Madi District Level Officer Kayana Saruk Yaduna Adungai Lisiam Magachanipan Mariftra Matoi Anglo Manipur Warda Mama Lebaki Tawaina Pontapi Kraba Birti Kendra Maditangal General Photo da Laishu Katuna Atauba Pumbagi Mafamda Ikai Kumnake Tharomadu the Wangang Duna DC Thobal na Imalebaki Damang Tawaina Pontapi Kraba Tawasing the Boning Sing Laduna Asiguma Thoroma Pang Tokpangamba Basi South Tokche Aikoi Pumba Manipuri Ngakani Maitei Naga Kuki Maitei Pangal na Chingba Tongan Tongan Furuk Kayana Punduna Semba Manipur ni Haiba Sining Singse Aikoi Maselgi Marakta Tazanaba Madinuksinaba Puraktuna Manipur ki Yaifanaba Tabak Punna Tawina Se Haike District Administration Bisnupur Susinduna Patriots Day Disingani Kungataruki Tauram Ngasi Mini Secretariat Complex Laiba DC ke Conference Hall the Pang Tokrai Tarumadu the DC Bisnupur Puza Ilangbam ADC Tourism Opendro Yauna District Level Officer Singsu Saruk Yaduna Lisiamagachanipan Marifdra Matoi Anglo Manipur Warda Mamaleba ki Damak Tawai na Pontapi Kraba Tawa Sing Birti Kendra Jinamari Thangal General ki Photo da Laikatuna Ikai Kumnaki Tarumadu Mari Lena na DC Bisnupur Puza Ilangbam na Imaleba ki Damak Tawai na Pontapi Kraba Tawa Sing the Boning Singtuna Asiguma Taurama Pang Tokpangamba Haiba Si South Tokche Aikoi Pumba Manipuri Ngakani Dharmagi Lining Laisho Lining Laisho ge Kenaba Thamdana Imaleba ki Damak Punna Let me never matam oide Aikoi Maselgi Marakta Tazanaba Madinungshinaba Puraktuna Manipuri Yaifanaba Tabak Punna Tomina Si Haike Institute of Development Studies Manipurna Sinduna Patriots Degi Thauram Manipur Legislative Assembly Museum and Archives Old Assembly Secretariat ki Auditorium da Pang Thokrai Nasiki Thauram Maduda Sanga Express ki Editor Kogendra Komdram Thangzam Agro Industries ki MD Thangzam Joy Kumar Madi Institute of Development Studies Manipur ki Chairman and Mohendrona Thauram ki Chief Guest President Guest of Honor Oina Sarugya ke Rajkumar Dilip na resource person oina wangang ke Maraibag ningba thawusingi mafamda hailai katuna tharomadu hodok ke Chief Guest oikiba editor na haurakliba tungi mirol singa sida Maraibag nungsibagi ihul cherhan bahaiba si school singi chawba thawdang amani matam amadadi Patriots Day lakpada school singda tharomasi pangthoknarami haujikti kaya pangthokpa ukidre lanfamda changduna lan yaurudrabasu mana tawriba senfam aduda thawai hakchang yauna leibakidama khallaga mathau tawriba singa sisu Maraibag nungsibagi khudamni haike Mari thabak tawribase masi leibakidama tani hai wakhandi khangadabane aduna khoi loinamaki contribution ji loina leiba ngaptani khoi numaite khothinna irabak tanna lopanabada thawai na pantha piyame hamre mi khudam Maraibag nungsibi wakhalne pokadabane chega ai sentence khatam mayam yama halam mang ni banabot khambiramane Chama Kuntra Manga Suba Thobu Singining Sing Numit Fidam 1976 Philanthropic Danamanjurians na Sinduna Wangkai the Labor Dr. R.K. Lim Yum da Pang Thokrai Taromadu the Fidam 1976 ke President Secretary Atai Thobu Sing Masung Member Sing na Athoba Birti Kendrajit Thangal General Pauna Brazavasi Yauna Athobo Singi photo da Laisu Katuna Ikai Komda Butke Taromadu Mari Lenana Fidam ge President Dr. R.K. Lenin Masung Secretary M. Somanandana Aikogi Athoba Ipai Pusingi Maribag Nungsibagi Ida Yauraga Lakwa Wakalunadu Ngasigi Masung Tungi Mirol Sing da Laihona Bakona Matautai Makogi Mama Laibag Nungsibagi Wakaluna Si Ngasigi Mirol na Tamjaningai ni Ipai Pu Athoba Birti Kendrajit Thangal General Pauna Brazavashi na Chingba Ningsingbagi Thoromasida Tungi Mirol da Athoba Ipai Pu Singasibu Hena Nixing Halagani Fongdoke. Aikoina Noon-Istv Pamjariba message di Aikoi idasu ngasi se patriotism haibado mangdana dubak lairibani masibu koina maka phonghalaga koina kuchu kulai pairaga ngakta nataba kolom pairaga su isaisa aga su atop thabak kaya tawraga su Imalaiba ki mingchat thiroi daba Imalaiba ki mai oigadaba aduguma thabakta changsin bana koi pai pusim buning bagi chap saba aduguma koi Bepar ado koigi ikai kundo uchaba do oirasi haibasi koigi miyam mamangda koigi Fidam 1976 ki maut sinjaraga hayagna thamjari masina tung koina masigi kan masina legacy ma thamhuraga horu iba
ꯗꯥꯏꯅꯠ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯗꯁꯨ ꯃꯁꯤꯒꯤ ꯂꯤꯒꯦꯁꯤꯁꯦ ꯀꯥꯏꯗꯅ ꯊꯝꯕꯗ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯤꯡꯉꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯦ ngasi Peace and Freedom Academy hauka Thobal na sinduna academy sigi auditorium ja Patriots Day 13 August 2023 pangthokrai thoromasi laikhidraba thobusingi mafamda heka laikat tamki Chief guest oikhiba chairman LMS Law College Alumni Association DMU amasung former member Human Rights Commission NG Nongyaina maribak nungshiba khaktana mazati bukan bangamgani maribak nungshiba yautaba luchingba singna chawkat thorang maning hanjalli tangdu leita daba kangkhong chaiba masung mipal tangba minai gi punsi ohenli maramasina maribak nungsibu yokhat naba aikhoi gi puwari gi maribak nungsiba luchingba singbu ningsingduna makhoi gi freedom na fam induna chatnaba ngasigi mirolda tambigadabani British na ain kaina landabadagi Manipurna masa ngak thoknaba masung ningtamba ngak naba British ka lan thengnakhi Landa Manipur Mighty K Achum Aran Yengdana Anglo Manipur War Lisim Chanipan Mariftra Matoi Matungda Nakan Namatagi Yengda Makoigi Makada Loidam Oina Thamduna Namduna War Compensation Fine Lupa Lak Ani Lising Yankei Lupa Crore Ani Lising Yankei Amasung Chahigi Tribute Oina Lupa Lising Yankei October Nipan Lisim Chamapan Nifumaga Manga Fauba Pihanke Ain kaina landaba Manipuri luchingba singbu maral pisinduna thaurina yanduna hatpa loi thaba mihat mipun kaisum sangta thamba namduna thabak suhanba miyot minei kangla yauna leibak ki maru oiba mafam sing tugai ki ba masung mang takhan kibagi British na war compensation pihan bagi thabak archaeologist singi matung ina nungi juk stone age matamdagi kondaduna semgalakhiba yelhobi Manipuri jati gi ijat kannaba ngasigi mirolna paikhatsi haike thoromasida Principal Peace and Freedom Academy Thobal Jotin Salamna president hoike chahi asigi April 3 ki numidang da Bisnupur district ki Tronglaubi awang laikai da bom kapsinduna pikliba angang ani laikhidaba madi apokpi mama sokan kiba thodok aduda maroina chenaba miyoi National Investigation Agency NIA na fare haidi agency sidagi fangba pauda fagalbi miyoi asigi maming S Palal Thadau apokpa laikhidraba Ledjang Molnom dagine Mahak UKNA gi Finance Secretary ni haidi Mahak Special NIA Court Imphal da puthokuna numit tarani gi police custody remand lokre haidi National Anti-Ragging Day gi thoram Danamanjari University da supang thokrai Anti-Ragging Committee Danamanjari University na sinduna DM College of Arts ki multi-purpose hall da pangthokiba tarumaduda Danamanjari University ki Vice Chancellor Professor W Chan Babu University sigi Student Welfare ki Dean Dr. T.H. Ravikanta Register Dr. R.K. Jotinamadi Manipur Legal Services Authority ki Panel Advocate Irengba Reni Balana Tharuma Pusing Oiki Tharunga Mari Lena Wangang Loisingna Educational Institute Amada Anowa Mahiroi Ama Changlak Pamatamda Ragging Chathaba Haiba si Lona Yaba Thabak Nate Maramasina Hana Tamduna Leba Mahiroi Singda Masigi Awareness Asi Lainanaba Tharumasi Pangthopani Haiki Paugi Marakta na break amaluzare nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ini matigano Ada betamo Sigi se next time dina section na laksila tham khabani ne Dada nang se juhar habaga amta kiderbo asumna mayam na machal bo ngap chan lugum basigi yumasibu aso yaman thokada batagi next time dina ngap seli next time ti juhar habadi ngap thokna na basem mani zaman chakmo isi na bana concrete ka thokna tina ba matamda babam amuk tu hena engala dei #TMT strength is in the way honglakli ba punsigi lambi sida arai ba chaba yaba makhai sa sinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule
Jolip 100% natural syrup and capsule. Breaking matungda makhataba pau sing pizre. Ruda Academy Thawbal so athoba singi nomad Patriots Day gi thorom ngasi Thawbal wang matabada leiba school asigi campus ta pangthokre. Juvaras bigir tikendra jilamadi Thangal General gi photo da laikatuna ikai khumnab utpagaloinana thoromaduda AIMS ki headquarter gi vice president Sunil Salam AIMS Thawbal district ki president Thongam Akash amadi Desam Thawbal district ki general secretary Laitanthem Manoj na athoiba mithung singoina sarugya khi Tharomgi sarugama oina academy asigi oina handak pangthokiba kunga shuba school week ta thoidok hendok lakhiba mahairu singbu khudol tamduna pukning thawgatkhi Chama kuntra manga suba Patriots Day gamari leinana Lions Club of Kanchipur Greater 135419 Lions Club International District 322D na sinduna MU gi main gate manakta leiba office ta athoba singi mafamda hailai katuna ikai khumna bu utpagaloinana lilong thongi manakta su lilong thongi nakanda su uchara sing thakhe Tharomadu the Lions Club of Kanchipur Greater gi thopuba sing amasung Lions sing na saruk yakhe Tharomadu ga mari leinana Lions Club of Kanchipur Greater gi thopuba sing na phangdokhibada lamdam asigi athoba singi mafamda ikai khumna ba utpagaloinana honglakliba ainga gi fibam asida u thabagi mathau taba sing adu khangminna na ba pandamda uchara sing asi thabani phangdokhe Athoba singi nomit na lakpada lamdam asigi mafam khudimakta athoba singi mafamda ikai khumna utpagi thoram pangthokna de masigi saruk ama oina singjamai waikhom laikai dasu waikhom laikai athletic club na sinduna athoba singi mafamda laikai sigi ahalaman sing yauna leishu katuna ikai khumna utkre Lamlai Kendra gi manung da leiba yangang pokpi dege sana sabi taba lambi sembagi thabak matam chana madi mawong tana thabak tawnaba Lamlai Kendra gi MLA KH Ibomchana yengsin khrei lambi paring asida leiba khunja singi maiki dege matam sangna sembidana laklaba lambi asi MLA KH Ibomchana bot hek kabaga semkhraba matungda handak amuk semlakpane lambi semlakpa asina chathok chasinda khudong chadaba kaya thengnaramba adu kokhanle lambi sembi khaknatana Lambi sembi bakak natana lisingani kunga humdoigi me humdagi haurakliba lana sida sana sabi santi khongban sabungko kuno yangang pokpina chingba khulgi khunja singbo asoi angam thokhandana ba honarakibage thagatpa phongdokna rakhe Thawbal district ki hairokta malemgi naha singi nomit ki thauram pangthokre hairok pa 3 tawrangbom laikai youth club ki mipun sangda pangthokiba tharomaduda Tharomadu manung channa aikoi konaida naha singi pangal thona haiba wakhalonda mairu singi layek pa changdamna ba masu pangthokhe naha singna konaida logdaba thaudang amade mob violence thingbagi matangda lona piriba wafam singda akhang hai singna wangangkhe National Legal Services Authority ki meeting makhada Manipur State Legal Services Authority na sponsor tawraga District Legal Services Authority Thawbal na Legal Aid Clinic Hairok Tawrangbom Youth Club Tomal Makong Youth Club amasung Thokchom Laikai Youth Club ka punna khutsamnaraka pangthokiba thoromaduda Hairok Part 2 Gram Panchayat ki chairperson Moirangthem Manglem TLYC ki president Ningthauzam Prozen Wangjing BSF Camp ki assistant commandant Haurongbom Chingthang Khomba Hairok BSF Camp ki assistant commandant Mahendra Singh Legal Aid Clinic Hairok ki coordinator Wahengbom Ziban su sarugya khe Tharomadu gi khana naidabagi sarukta Manipur da lariba core issues asida aikoi miyamna logudaba thawdang haiba hiram asida Wayal Katigi Pausek editor Hemanta Kumar Ningomba Kunaida Naha Singna logudaba thawdang haiba asida Mayorgi president Koijam Suresh amadi Manipur Protection from Mob Violence Ordinance lisingani tarani palamasung Nalsa Jagriti Scheme lisingani kungamanga haiba hiramdana DLSA Thawalgi panel lawyer advocate Koishnam Lebisana Maidingona Wangangkhe Tungda Layek Pachangdamna Bada Makong Mathang Tarab Singda Manamatum Yen Thokpagaloyana Hairok BSF ki Maikidagi Club Singda Sana Konabagi Polam Singso Yen Thoke Mayang Imphal Bengal Yang Bidagi Fusam Jia ul Haq Kauba Miyo Yamana Laibak Miyamda Wang Mayum Azizur Rahman bu drug karbar tawbani amadi mahaki mayum amadi pharmacy kukida yon thokrabani haiduna maral sirakhiba se yumfam yaudabani haiduna Wang Mayum Azizur Rahman na singdorakle Mayang Imphal Bengal Yangbi da leiba masagi mayum da pangtokhiba pawge mifam amada mahakna makha tarakpada asigumba khudam changdam leitaba madi Manipur dagi drug pu maru phangna muthatna ba honabada daita macha amata oiraba sulauraga leijariba misak amada Fusam Jia ul Haq Kauba esina mahake apokpa mapagi maral kupsina ba honabada mari leinadaba Azizur Rahman bu singsinba haiba asi laibak thibani amadi athuba matamda sendokadabane hiramasiga mari leinana Mayang Imphal police da wakat cherol amasu thakre hari
ai nakalani mak ama fo yaute farm nongan buka farm satli numida oiram oire yum da kare adwa ai isasu drug dealer ki mingdama na pusin bire masi yamna laibak thibani aduna athuba matamda fusam ziaul hakna amadi mahaka loinari busingna sengdora u haina aigi mai kai dagi thamni ngasi foba aina akhoi sagai gi youth makai singsi aina ngasi foba khamaga thami makha tabasu khamkhini aina khamba ngamaktraba mikopta makhoi khul lamdam sida khul mangane khundaba mangane makhoi pungnamakna su ai waraudanaba haijaninge nakal animaksu phaminaba oigera satminnaba oigera yananaba tawnako aiga mari leinate loisilakpada maruiba pausing amka napizare chama kuntra mangarak suba maribak ningba thoba singi nomit Patriots Day gi thoram Manipur amadi Manipur gi wangwada pangthoknare Ipa ipu singna yeknaba British ta kok non kitabagum aikhoi Canada su kok non gumsi constitution apiri ba right sing thabak onya tausi haina CLP gi luchingba okram ibobina haikrai amasung tronglau bi bom attack ta chenaba miyoi NIA na fare matanga se da hujik fawgi oina ISB Manipuri Paulo Shinjari mireng tapi basing pomokana